ꯌꯥꯡꯗꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯁꯤꯗꯗꯤ ꯑꯗꯨꯝ ꯊꯥꯛꯆꯟꯗꯣꯔꯕꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯂꯤꯁꯥ ꯉꯥꯔꯤꯁꯦ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯏꯆꯦ ꯏꯂꯤꯁꯥ ꯉꯥꯔꯤ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯌꯦ ꯑꯗꯣ ꯑꯗꯨꯗꯣ ꯁꯦ ꯊꯣꯡꯉꯒꯦ ꯃꯍꯥꯎꯅ ꯃꯥꯛ ꯂꯧꯖꯒꯦꯌꯦ ꯑꯩꯅ ꯆꯥꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯏ ꯁꯤꯅ ꯆꯥꯕ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯀꯩꯅꯣꯁꯨ ꯀꯣꯃꯦꯟꯇꯨꯁꯨ ꯑꯩꯒꯤꯅꯦ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯏꯁꯀ꯭ꯔꯤꯟꯁꯤꯗ ꯑꯗꯨꯝ ꯊꯣꯛꯍꯟꯖꯔꯝꯒꯦ ꯁꯨꯁꯤꯂꯥꯒꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯏꯂꯤꯁꯥ ꯉꯥꯔꯤꯁꯦ ꯍꯧꯖꯤꯛ ꯊꯣꯡꯉꯒꯦꯅ ꯇꯧꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯒ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯤꯅ ꯁꯤꯡꯖꯨ ꯇꯧꯔꯒꯦ ꯑꯗꯒꯤ ꯒꯥꯖꯔꯁꯤꯃ ꯉꯥꯜꯂꯅꯤ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯏꯟꯖꯥꯡ ꯆꯥꯅꯕꯗ ꯇꯃꯥꯇꯔ ꯑꯥꯂꯨ ꯀꯣꯂꯤ ꯍꯋꯥꯏ ꯑꯁꯤꯒꯤ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯆꯥꯕꯤꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯊꯥꯛꯑꯒꯦ ꯍꯧꯖꯤꯛ ꯊꯣꯡꯕꯗꯀꯣ ꯑꯗꯣ ꯑꯩ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯐꯤ ꯐꯧꯔꯨꯈꯤꯒꯦ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯀꯕꯛ ꯀꯕꯛ ꯉꯧꯊꯣꯛꯀꯦꯕ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯒꯦ ꯉꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯄꯣꯛꯈꯥꯏ ꯃꯕꯨꯛꯁꯦ ꯈꯥꯡ ꯑꯆꯧꯕꯁꯤꯗ ꯈꯔ ꯋꯥꯏ ꯁꯪꯅ ꯊꯣꯡꯉꯦ ꯀꯦꯔꯤꯅꯦꯒ ꯂꯣꯏꯅ ꯃꯕꯨꯛꯁꯦ ꯆꯠꯂꯤꯅꯦ ꯊꯥꯎꯊꯣꯛꯑꯦ ꯉꯥꯁꯦ ꯊꯥꯎꯊꯣꯛꯏ ꯃꯥꯁꯦ ꯏꯂꯤꯁꯥ ꯑꯁꯦꯡꯕꯗꯨꯅ ꯈꯪꯗ꯭ꯔꯦ ꯏꯂꯤꯁꯥ ꯉꯥꯔꯤꯅꯦꯅ ꯂꯧꯔꯛꯄꯅꯦ ꯉꯥꯁꯦ ꯊꯥꯎꯊꯣꯛꯑꯦ ꯑꯗꯨꯗꯤ ꯔꯦꯁꯤꯄꯤꯁꯨ ꯑꯗꯨꯝ ꯃꯁꯤ ꯑꯃ ꯔꯦꯁꯤꯄꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯝ ꯑꯩꯅ ꯊꯣꯡꯕꯁꯨ ꯎꯠꯆꯕꯅꯤꯗ ꯔꯦꯁꯤꯄꯤꯕꯨꯗꯤ ꯅꯠꯇꯦ ꯇꯦꯖꯄꯇꯥ ꯈꯔ ꯊꯥꯛꯑꯦ ꯄꯥꯁꯄꯣꯔꯟ ꯈꯔ ꯊꯥꯛꯆꯟꯒꯦ ꯄꯥꯁꯄꯣꯔꯟ ꯈꯔ ꯊꯥꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯍꯤꯡ ꯈꯔ ꯍꯥꯞꯆꯟꯒꯦ ꯍꯤꯡꯁꯦ ꯁꯣꯛ ꯇꯧꯕꯗ ꯈꯤꯇꯪ ꯍꯥꯞꯄ ꯑꯗꯨꯒ ꯍꯤꯟꯖꯥꯡꯁꯦ ꯃꯍꯥꯎ ꯂꯩꯕꯅꯦ ꯑꯗꯨꯅ ꯍꯥꯞꯄꯦ ꯁꯕꯖꯤꯁꯦ ꯊꯥꯛꯑꯒꯦꯀꯣ ꯀꯣꯂꯤ ꯍꯋꯥꯏꯗꯨ ꯃꯀꯨ ꯆꯥꯕꯤꯗꯨꯅꯦ 이따 다리 뽕 이게 진짜 좀 빡. 괜찮네. 이게 안 되네, 안 돼. 얘는 좀 이제 레이딩을 내려고 꺼내보고, 레디아나 기타니, 스코파는 또 이제 다 부르는 거야. 주진아가. ꯃꯇꯝꯗꯨꯗ ꯁꯤꯁꯦ ꯃꯐꯝꯗꯨꯗ ꯀꯣꯟꯅꯕꯗꯅ 3ꯌꯥꯡꯈꯩꯅ ꯂꯧꯔꯛꯄꯅꯦ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯁꯤ ꯈꯥꯡꯁꯦ thùng nó có trong này mình thấy là có cái này đi cái thùng giặt trên mình nó còn ở đây rồi đi ở đây này nó đi là một hộp cái nó giặt chân được
tang giờ mà không cùng dần nhá mẹ mà tôi đi ấy trồng chạc xem một cột là cái khi là cái số máy nó trồng chạc sẽ già mấy anh không có trồng chạc nhiều con xin chú cha này bênนี้Jangan soleh, ada di air kena pasal lagi. Nggak sih lagi. Nggak sih. Terus yang soleh. Kena soleh lagi loe aja nih sih. मैं चाकती लोरमे अगी सब्जी की मकू कई कनो हापचन चले सिगी सब्जी मकू से फतब यादेबको अफब ngतनी अफब है मकू मरांगने लुखा अम्बौ यादेबको सिदा थादर हवाई मतन हेलखीगे हापचले हजी हवाई मतन हेखीगे इरोन बस कनो सिंजुगा चानबगी cái mà mình câu này YouTube ta hàng này ai kira benca maite nangi mobile lebra lấy này tongan nangi YouTube ta hang bro na cái YouTube hàng người ta yên nghe với YouTube mày oh benca maite yen le ngani cha bay khuất với mẹ mình jaw bani me am hawai maton hei ni se hawai maton je hek min le ke sidagi ami padane sinju da si chawa haw bane ba nang chaning bra cha rồi chứ chaning adi pu ko na se cái gì ai hỏi mình dem cha mai te ne lei bani dem jalo se ayu jig ne dem cha ki sinju do dai da hap ke mayam hawai maton de ayam pa me tuni ko ki hek na lei re chắc rồi làm gì mình vừa xí miệt là gì nè miệt bây giờ này có làm cái này cút lên sao đi không cho tin cho đi được tại gì xin em làm được đâu mà đâu đi em dừng đi xí lấy để mình làm tu thế ado ai số na kanda mo kano to be khut se ya dre yung sa khut pagi yung sak hek pagi kano to pagi mo khok pagi adona sona kanda suna egi kapochi khrai yang ne se sigi ga thangat na thanamage ira lawrage janam je andak hipidre phajare e sidalai re ai handak te mkhong si sune sumana leba ko gai bi re ko da si su yang phajare handak te hipidre ban han bazar dai re rakna ko egi tamatar pale tu egi tamatar yang tu yang sauraga mulle ga su yang lake tu tamatar pale se ga su pale ura ba si yang pale Sonda so mapan tu lain am sale pale me am pale tamato se adoni thara bani na pale ayam garden je hanjan utle na nokna bi rakanu aina dum thaja bani na pali do dum utchaning bani segalai re motor se hawai maton se chaw bani loi re du hekpa pamu na lei re yam phajab na loi re phajadra idagi lei sina maru pale lei sen han hekto khre mi na kana na hektoi na hongde angang ni hekra male chu chanam chu hore tu sange khara ni re na cha ya ni ro pambim tha bu se lei re amadi si gre egi si tomato si chu lei pale e ma pando adu ka si ga awa badi wo mai na khara su nam san da de so du hingale le tu se jadre le tu se lei pale si ju lettuce te lei palaga maru lauraga ina robita da pirakadoi ba robita dairi da maru do ngai gamla da thana bagi anjau bi se haw bane si se mana yam thot bane si gi se khane le raga kangsoi cha na bagi lau ni selai re
ꯌꯦꯟꯗꯦꯝꯒ ꯑꯂꯨꯒꯗꯣ ꯐꯖꯔꯛꯑꯦ ꯑꯂꯨꯁꯦ ꯃꯅ ꯍꯥꯟꯅ ꯑꯩꯅ ꯃꯇꯣꯟ ꯂꯣꯏ ꯍꯦꯛꯇꯣꯛꯑꯒ ꯕꯣꯔꯥ ꯍꯧ ꯆꯥꯈꯤꯕꯗꯨꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯣꯏꯅ ꯄꯥꯜꯂꯛꯑꯦ ꯀꯩꯅꯣ ꯉꯥꯛꯇ ꯑꯅꯧꯕ ꯉꯥꯛꯇ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯏꯃꯨꯡꯗ ꯆꯪꯉꯒꯦ ꯏꯃꯨꯡꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯝꯃꯤꯕ ꯀꯩꯀꯔꯥꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯌꯣꯡꯆꯥꯛꯁꯨ ꯑꯃꯨꯛ ꯁꯣꯏꯔꯨꯈꯤꯒꯦ ꯂꯩꯔꯦ ꯌꯣꯡꯆꯥꯛꯇꯣ ꯈꯣꯛꯇꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯣꯏꯊꯔꯒꯦ ꯁꯤꯁꯦ ꯁꯣꯏꯔꯒꯦ ꯃꯄꯥꯟꯗ ꯊꯣꯛꯎꯗꯅ ꯀꯩꯀꯩꯅꯣ ꯍꯦꯛꯎꯗꯅ ꯂꯥꯛꯑꯦ ꯏꯟꯖꯥꯡꯗꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯟꯗꯣꯔꯕꯅꯦ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯤꯜꯂꯒꯦ ꯑꯗꯨ ꯌꯣꯡꯆꯥꯛꯇꯣ ꯁꯤꯒ ꯁꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯃꯦꯠꯄ ꯃꯦꯠꯂꯒꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯦꯟꯖꯥꯡꯁꯤꯗꯒꯤ ꯂꯧꯈꯠꯂꯛꯀꯗꯣꯏꯅꯦ ꯁꯤꯗꯒꯤꯅꯦ ꯑꯂꯨ ꯂꯧꯈꯠꯂꯛꯑꯒꯦ ꯑꯩ ꯑꯂꯨ ꯉꯥꯟꯗ꯭ꯔꯦꯕ ꯌꯦꯟꯖꯥꯡꯗꯒꯤ ꯂꯧꯈꯠꯂꯒ ꯍꯥꯞꯄꯁꯤꯅ ꯍꯥꯎꯔꯦꯅ ꯌꯣꯡꯆꯥꯛꯁꯦ ꯑꯂꯨ ꯈꯤꯇꯪ ꯍꯥꯞꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯈꯤꯇꯪ ꯍꯥꯞꯄꯤꯅ ꯁꯤꯀꯥꯁꯦ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ ꯅꯝꯁꯤꯜꯂꯣ ꯈꯔ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯅꯩꯊꯔꯦ ꯍꯋꯥꯏ ꯃꯇꯣꯟ ꯈꯔ ꯊꯥꯛꯆꯟꯅ ꯀꯩꯅ ꯇꯧꯅ ꯅꯩꯊꯔꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯕꯁꯨ ꯂꯣꯏꯔꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯐꯦꯡꯊꯔꯒꯦꯅꯦ ꯀꯣꯟ ꯃꯌꯥꯝꯁꯦ ꯃꯨꯛꯕꯥꯡꯒ ꯈꯤꯕꯖꯥꯠꯅꯤꯗ ꯆꯥꯁꯟꯕ ꯂꯣꯏꯔꯒ ꯐꯦꯡꯕꯁꯦ ꯈꯤꯕꯖꯥꯠꯅꯤ ꯑꯁꯦꯡꯕꯩꯅꯤ ꯃꯨꯛꯕꯥꯡꯒ ꯁꯥꯊꯤꯅ ꯆꯥꯁꯟꯕ ꯂꯣꯏꯔꯒ ꯐꯦꯡꯕꯅꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯗꯤ ꯐꯤꯁꯦ ꯌꯥꯟꯐꯝ ꯂꯩꯇꯕꯅꯤꯅꯅꯦ ꯁꯨꯝ ꯑꯩ ꯆꯥꯛꯈꯨꯝꯁꯤꯗ ꯑꯣꯏꯅ ꯌꯥꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯀꯣꯟ ꯃꯌꯥꯝ ꯑꯩꯈꯣꯏꯅꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯁꯦꯝꯃꯅꯤꯀꯣ ꯑꯗꯒꯤ ꯐꯤ ꯑꯃꯨꯛ ꯁꯦꯠꯆꯤꯜꯂꯅꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯆꯥꯅꯕ ꯑꯃꯨꯛ ꯍꯥꯟꯅ ꯄꯤꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯆꯥꯔꯛꯄꯗꯨꯗ ꯑꯃꯨꯛ ꯏꯪꯉꯦꯕꯅꯦꯀꯣ ꯀꯩꯅꯣꯁꯦ ꯆꯥꯅꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯗꯒꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯦꯡꯕ ꯆꯥꯝꯕ ꯑꯗꯨ ꯂꯣꯏꯔꯦ ꯑꯁ ꯑꯗꯨꯅꯅꯦ ꯆꯥꯁꯟꯕ ꯂꯣꯏꯔꯒꯁꯨꯅꯦ ꯇꯞꯇꯥꯏ ꯆꯥꯁꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯦꯡꯕꯁꯦ ꯇꯟꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯐꯦꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯐꯦꯡꯉꯒꯦ ꯑꯗꯣ ꯏꯀꯣꯟ ꯐꯦꯡꯕꯁꯦ ꯀꯣꯟ ꯃꯌꯥꯝꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯩꯔꯦ ꯃꯨꯛꯕꯥꯡ ꯂꯣꯏꯔꯛꯄꯒꯤ ꯀꯣꯟ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯊꯦꯜ ꯃꯊꯦꯜ ꯇꯧꯈꯤꯕꯒꯤ ꯑꯁꯤ ꯂꯣꯏꯅ ꯐꯦꯡꯗꯣꯔꯕꯅꯤ ꯁꯤ ꯈꯥꯡ ꯀꯩꯀꯥꯁꯦ ꯂꯣꯏ ꯇꯛꯇꯣꯔꯕꯅꯤ ꯁꯤꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇꯤ ꯂꯥꯏꯕꯛ ꯐꯩꯗ ꯅꯤꯉꯣꯜ ꯃꯄꯣꯛꯁꯦ